अहानबदा मरुओइबा पाउसिंग मणिपुर सेंसस पांथोक्ट्रिंगैगी ममांगदा मितोपसिंग हाना खंगदोक हौद्रबदी येल्हो फुरुपसिंग मुत्खिबगी तंजा लाकलगनी हाइना कैंपेन फॉर जस्ट एंड फेयर डेलिमिटेशन की कन्वेनर जितेंद्र निंगोंबना फोंदोरकली अमदी डेमोग्राफिक इम्बैलेंस इन मणिपुर इट्स इम्पैक्ट एंड सॉल्यूशन हाइना मिंगथोनबा लाइरिक अमा फोंखिबगा लोइनाना इमा लेबाकीदमक थवाइना पोंथा पीख्रबसिंगी मफमदा इकाइफुमनबा उतख्रे ISCOM Manipuri News mityeng tabiriba pumnamak ko ruksana sherminna taramok se baga loinana pungja sifawagi maruoiba pausing sandokna pijeri Manipur da census pangthokthringaida mitop sing khandoktuna Tanthok haudrabadi mitopna lengak lon paikiduna yelho furup sing mutkibagi tanja laklagani haina campaign for just and fair delimitation gi convener Jitendra Ningombana phongdokhre wafam asi ikoi koidana leibak sinba thungna pangthokadawriba mikok thibana Manipur da oirakadawriba khudongcha daba singi matangda paring naina chatharakhiba campaign gi saruk ama oina ngasi kumbi AC gi wangu sabal leishemba sanglenda pangthokhiba mifam aduga mari leinana phongdokhibani Mifam aduda wangu terakong gram panchayat ki manungda leiba ward number 10 ki manungda leiba club mairara paibi VLF ki thaumi sing yauna maikai adom gi masing yamlaba miyam su mifam aduda saru yakhi mifam aduga mari leinana JFD gi convener Jitendra Ningombana makataraduna Manipurda mikok thi dringai mamangda street asida hura lonada changsinduna leiriba mitop khangdoknaba miyamna amatto oina honaminaba mathautai loinana India gi oina handak chahi gi April thadagi pangthokpa haugadawriba census asida niyom chumna pangthoknaba honaba tangai fade mikok thiba haiba asi mi masing khangnaba khakki natte miyam gi chawkhat thawrang amadi nungai yaifanabagi thabak paikhatnabagini asigumba miyam gi yaifanaba thawrang asi karigi lamdam asigi miyamna yaningdrabano khangba mathautai Karigumba maram chumna mikok thirabadi lamdam asigi miyamna India na piriba khudongchaba kaya adu fangadawribani adubu hojik leiriba Manipur gi fibam asida mikok thirabadi lamdam asigi yelho furup maru oina maitai furupta chauna awaba ama tungda mayoknaragani yumthangnaba Myanmar dagi hura lonada lakpa cookie singi oinadi Indian citizens singda piba kanaba kaya hena fangani Maram aduna mitop hana khandoktuna census pangthokpiyu haijabani Amaromda Manipur asi border state oiba amadi sambal khabi dabana leibana maram oiraga Myanmar dagi ngasi fauba leptana mitop kaya changlakpagi khudongchaba lei loinana Myanmar da lanmi gi lengak leiba amadi lan toina thokpana maram oiraga micham miyamna masagi hak phangduna nungaina hingba ngamde adugumba cookie sing aduna Manipur da changlaktuna leibak asina piba hak khudingmak phangduna nungaina leiri amadi lan changlakliba mitop sing adu masak khangdoktrabadi India gi citizen oikhiduna lengak lon pairakadawribani haina phongdoki khana nainabagi mifam aduda saruk yakhiba campaign for just and fair delimitation JFD gi finance secretary Sunil Karam na haikibada Manipur da hojik thokliba irang asi mapalamdagi narolda haijilakpa illegal immigrant cookies singna thokhanbani asigumba kanglon kaina haijilakpa illegal immigrant cookies singbo handak laingakna pangthoknaba honariba census ta yaukhiba tarabadi India gi citizen amana fangfam thokpa haksing fangba haiba asi mahausani maram aduna census tawdringai mamangda lamdam asidagi mitop hana Khandok naba aikoi pumnamakna akan basafu ama mari lainaba singda pifam thoi loinana state amada mikok masing thiba haiba asi state adugi fibam yenglaga thigadabani karigumba state aduda charang naba fibam natraga national calamity hatna sunaba amadi ising ichaugi awaba fibam leirabadi mikok thiba gi thabak paikhatpa yade Manipur gi oinasu hojik asi maitai kuki gi marakta changnaba yadaba district amaga gi marakta lansin naba yadaba tanatana national highway da maitai chatpa yadaba na chingba tangdu leita daba fibam amada leiribani asigumba fibam asida India lengakna ngammi matagom mikok thinaba thorang tawraklabadi chap chana thengnanaba tabani loinana namfuda mikok thiba haukrabadi state asigi tangdu leita daba fibam gi khudongchaba lauduna cookie singna makhoiga furup manaba
refugee kayabu mikok thibada hapchin gadoribani madugi mathakta refugee cookie singbu mitopni haina laubagi hak leiraroi asigumba kaya asi leibana illegal migrants singbu ningthina khandokpa loiraba matungda mikok thibagi thabak asi kanglon chumna chathabiyu haina su phongdokhi Hojik tiga tu saya, hanya betul mikuk tinggal macam si kan agi, dia ada lagi buat di mana yang susi betul kuai sausi, Ministry of Home Affairs saya, mari makara di mana ini lagi, amahan di mana nak kena aku tanda Census Commission of India ayoma, aduga atau mana Register General of India ayoma, anu sina deal tu ni. Almato kena mudi makada ekoi Manipur su census department mu kali hari census department da choice order mu tu na ikut kui da hoji laiba 2026 ki laiba April hari kina 2026 ki September tha au manu da mi ko hil da bani hai ba ado mi ko ki da ali su ya na ahan mi ko ki ba se hai ko ti ho go ya ba koi April thadi ke hogore September thaban da Manipur ji leiba singtam area ke to all ki gari you go ki do alu tu tin hai na ko ba tu 27 se masjid ke wali di amu kai di da mi ko ki do ne alu ni ye ko ya sekarang lo ada lai si ke hana lan to na ba mi ko ki ke ko ada di isi sa ko ba yung may sa na ito mo Neser nama kita orang itu dipukti deh. Adik kerana anak iskul pergi, pakai mana thara, cici dipukti deh. Kali itu apa macam? Dipukti itu bisa, ni masih itu bisa, ni terjadi, ni cooperation itu terjadi. Adik dari, hanya situation tidak itu pun jangan macam dah dipukti jadi ni hai. Adik itu siapa sih? Dipukti ya, bukan siapa orang, mesti lalu orang. Begitu tu. IDPC mai mai mahajan ba loya bra loya ko ada di mo ai ko se bito apa cakap apa yang saya masih tiada di yang loya hanya kan saya NRC hanya tahu betul dah ni ko tiu na hai jadi tadi ko sensitif ya lagi tidak beberapa orang yang masih hadir. Demographic imbalance in Manipur, its impact and solution haina mingthonda lairik amang ase haunabi matung inna Manipur Press Club ki Loktak Hall da phongdokre International Peace and Social Advancement IPSA amadi Kanglaipak Students Association KSA na sinduna pangthokiba lairik phongbagi thoram aduda retired IAS Mutum Yai School na athoiba mithong IPSA gi President Maibam Bisheshwar na thoram mapu Khongan Thaba University Vice Chancellor Professor Enjoy Kumar Arambai Tengol gi Luchingpurel Korongan Bakhuman amadi UCM Secretary General Nahakpam Shantana akhanaba mithong lensing oina sarukyaki hairiba tharam adugi manungchanna Kanglaipak ki damak thawai katkraba athobasingi mafamda minute ani tuminna leptuna awaba phongdokhibaga loinana ikai khumnabasu utki Imphal West District ki manungchanba Sekmai Jindagi Khordak Ichil Fawbagi manungda leiba Club amadi Organization Kunmangagi Apunba Lup Hana GAC haina khangnaramba United Development Organization URDO gi Kuntaret Suba Foundation Day Fawbak Chau Bazar da ngasi pangthokre Thawramaduda Social Worker Urikhibam Ramesh URDO gi President Shahabuddin Cheshaba Fawbak Chau Awang Junior High School gi Retired Headmaster Angom Tiken Social Worker Laishram Kunjakeshwar amadi Fawbak Chau Sekmai Jun Gram Panchayat ki ex Pradhan Nongjai Jainul Abidin na athoiba mithong lensing oina sarukyaki Thawramaduda akhang ahai kayana Sekmai Jindagi Khordak Fawbagi manungda leiba miyamgi awat apa amadi awaba kaya asi mari leinabasingda khanghanaba URDO na hotnariba kayagi matangda paudamduna miyam punna khangminaki Fox ki President BM Yaima Shahana Fongdokibada Manipur asi machet thugaiba pamba sayen ngayen ba pamba miyoi singna ima leibak asibu thugainaba honarakpada
kanbinaba miyoi leiratre MLA sing makhoigi fam amadi power munnaringaida iramdam kanbagi wakhal leitabagum tauri tangai fadana popular government ama thamu haibagi pressure piba tangai fade conflict asi loisingi hairagadi lengak ama leiba mathautai masigi damakta CSO singnasu Delhi da chatuna honnakiba kaya leire hojik oiriba fibam asida IDP singda kari minungshi utli haiba adu ningsingba mathautai IDP singna makoina sajaba candle dhup amadi atai potlam sing lambigi nak yetta yonjabada aikoina leibibagi mahutta leithoklaga laknabana ayambani IDP sing makoina leiriba relief camp singdagi thoglaktuna temporary oina mashagi safagadaba mafam singda leiba yaunnarakli masi manipurda khundaminariba kanglup kuntra mangarom asina punsinduna popular government amasemu amadi irang asi loisillu haina apunbagi kholau ama lauminaba mathau tarakli adubu hojiki oinadi maitai amadi maitai pangal khaktana khonjel thokpagum tauri maram asina maram oiraga manipur asi chahi kuntra henba chawkhatpagi maning halli maram asina miyoi furup sing aikoi punsillaga chawkhatpa manipur ama oinaba honaminasi haiki Jadi hatuna aikoi lambang sida leiminaiba aikoi gi oiba apunba gi pangal thana aduna aikoi gi oiba apunba gi khojel aduna aikoi ima leiba kandiyo haibise single leiba amadi tamda leiba aikoi gi miyana apunba gi khojel ama thokko tangai phadabon dai popular government sema haibesu aikoi gi apunba gi miyani khojel ohenba aduga conflict ase thu watam da loisellu haibana haja taru apun bi kunja lama thopa nasi di asi gumba beli de laiba mitai yelo di mitai pangan thoki hoiba adu gumba kan thoi ga kan thi ga si gi waru silama por haja demand je mitai ga pan thuk na tawo da mo laiba se masi laiba community khuting mona nasi gi asi gumba kan thi se losimon ma gi dama akan da gi ho sada ni na gi tangai ka de wanda ni audi laiba lambi sigi mata phel fitter da huni phel adagi chanabum ekoi devri thot haisi ismile mangi thaiba nandi tareba hon homi sabai ni khoda jin boda philam baike alo siranda chane nawa mi long tuwaira thusle te khare sini mata matangi lega ta hai ro matam bati haiba enosi phil se section se sadi tausi hai koi bhar ga dum lakhno tani ana bodo odora se bodo da nandi sibai ni khoda ji nandi se masih berarti, kalau mana, aku ngasih waret motornya, semua lagi aku bersama muda, nanti sama kelas semua itu muda ising nanti, fokus apa, hal tarama, ada apa, belum jadi nanti saya, masih kari gumba, dengan orang nanti ada di mana, tapi tadi, itu di mana, aku di, saya kata saya, aku berwanting masih tharani, atau aku episode tahun ini juga, yang tahun sini, itu belum juga, kaya dia apa. Betul dia orang yang aku suai dengan nabi semua, aku ini tahu dia hari ini orang muslim dia. Women Self-Help Group SHG Business Empowerment Entrepreneurship Haiba Team da Kanamin Nabaga Loinana Nongmagi Oiba Awareness Program Ama Irom Maijro Maning Lekaida Lekai Laibungda Pangthokre Awareness Program as the Ministry of Micro, Small, Medium Enterprises Technology Info Center ga Lamjing B VLF Lairenjam Maijro GP Aniga Kutsam Naduna Pangthokiba Thoram Aduda Micro Small Medium Enterprises MSME TC Info gi Deputy Director Dr. Sinam Yoren Rolba Maitai Manipur Industrial Development Council gi Chairman P Loken SBI LDM Info and Thobal District ki Manager Maitram Uttam Luwang Amadi KVIC Manipur gi Hanagi State Director Sanasam Birendrana Maru Eba Mithunglen Singh Oina Saruk Yaki Awareness Program Aduga Mari Lainana SMME TC Info Center gi Deputy Director Dr. Sinam Yoren Rolba Maitaina Phongdokibada Lamdam Asida Leiriba SSG Mayam Ama Manipur State Rural Livelihoods Mission gi Makhada Makoi gi Taujeriba Thabak Thoram Adu Henna Masak Mangal Thokna Pukhat Pirakpadi Adum Mayam Uminare Masigi Mathakta Makoina Taujeriba Thabak Thoram Adu Henna Amuk Mapangal Kankhatnana Pandamda Ministry of MSME gi Makhada Leiriba
MSME Technology Center Imphal amadi lamdam asida leiriba SSG mayam ama punsinduna nongmagi oiba entrepreneurship awareness program ama asi sinjabani haiki Aikoi Mashel Amana Amabu Thajanadraba Taxi Khasi Thaugalon Wana Raklaba Amadi Usik Thawanadaba Asina Asumna Lainaragadi Kunai Asi Chaukapagi Mahutta Ijati Ifurup Asi Kongul Fauba Mutkiba Yabagi Akiba Lay Haina Kumbi ACG MLAS Prem Chandrana Fongdokre BJP Kumbi Mandal Nasinduna Kumbi Awang Khunau Ward number 6 Tagi Kumbi Nagar Panchayat Oina Lairingai Matamda Chairperson Oirambi Nongmaithem Sharan Kumari Devi gi Imung Manung Singh Yauna Ward Adudagi Punna Voter Humfudara Mukna MLAS Prem Chandrana Kumbi ACG Awa Ana Taraba Kana Laijadraba Amadi Tola Taraba Singbu Chap Manaba Thakta Pukhatnaba Honarakliba Thabak Thauram Singda Apenba Poklakpadagi MLA da Saugatuna Punna Chatminaragani Haiduna MLA na BJP gi lengyan piduna taramno okpagi thauram ama hanagi chairperson gi yumda ngarang pangthokiba thauram amada mahakna wafam asi fongdokibani thauram aduda BJP kumbi mandal gi president Saram Angausana Wangu Terakhong Gram Panchayat ki pradhan P Baleshwar MLA gi advisory committee gi senior politician Ithai Ibobi hanagi Kwakta Saiton Jilla Parishad member MD Bharot yauna lamdam adugi maru oiba miyoy kayasu saruk yaki MLAS Prem Chandrana Makataraduna Hai Kendra Asigi Miyamna Nungshibiduna Paukholoi Ama Oina AC Asigi Miyamgi Seva Angamba Thakta Praja Miyam Gatanaduna Taujariba Asida Thamoi Sengna Chatminagani Haiduna Hanagi Chairperson na Thauram Asi Pangthokpiba Asi Apenba Fawi Loinana Mahaki Maitidagi Kendra Asi Atopa Kendra Singdagi Hena Chaukhatpa Ama Oinaba Honagani Hainasu Mahakna Fongdoki Amaromda Hanagi Chairperson N Sharan Kumari na Fongdokibada Kumbi Assembly Constituency gi MLA na Ahanbo Oina in Kumjalishing Ani Kunithoida Pangthokiba 12th Assembly Constituency election da Maihek Paglakpaga Sahi Fadringaida Haujik Thokliba Irang Asigi Largi Chaitheng Kaya Asida Mahakna Chathariba Thabak Thauram Asi Honarakliba Kaya Asi Aduki Matik Apenba Fawi Hairiba Kendra Asida Chahi Kun Palamba Amadi Chahi Tara Manga Henna Palamba Adu Mantri Faubo Oiramlaba Kaya Ama Laikhrabani Adubu Chahi Khara Asida Irangi Matamsu Lairiba Asida MLA na Taurakliba Thabak Thauram Kaya Asida Penjabadagi MLA Asiga Punna Chatminaduna Lakadawriba election desu Amuk Hihanna Mai Pak Nanaba Angamba Thakta Hotnagani Haiki Silchar Rongpurgi New Link Road to Naiba Thokchom Bisheshwar Singhagi Sangaida Young Manipuri Council Assamgi Academic and Career Counseling Cell na Career Counseling kam Motivational Program ama ngarang mai pak na pangthokre thoramasigi maru oiba pandamdi haurakliba angang singna karamna masa masaga chanaba career khangadagi amadi mama mapa oiba singna macha oiba singbu karamna achumba afaba amadi positive oiba mawongda nauyok Naukon Gadage Haiba Asini, Tharam Asida YMCA gi President Roman Luangna Mifamapu, Manipuri Autonomous Council Demand Coordination Committee, Assam gi Chairman Amadi, Assam Lengaki Hanagi Joint Secretary, Kangabam Shanti Kumarna Athoiba Mithung, Thobal District Retired Chief Judicial Magistrate Thokchom Siman, Retired Assistant Teacher T.H. Bisheshwar Singha Amadi, Ex-Army Man T.H. Ashok Kumar Singha na Akhanaba Mithunglen Singh Oina Sarukyaki. Tharamasigi Appointed Speaker Singh Nongthongbam Dhiren, Sinam Ibomcha, Roshan Irom Amadi, Dr. Raju Khumujamna Tharam Asiga Mari Lenaba, Marik Chumlaba Wafom Kaya Hogalakliba Mahayrui Singh Amadi, Mama Mapa Oiba Singh Mafamda Thamki. Tharamasida YMCA gi Advisor Khumujam Dhiren, Athokpam Niten, Kaisham Anand, Spokesperson and Advisor YMCA Okram Lakhi Kanto, Vice President Advocate Jiran Angom, Lokendra Singha, Hiramani Singha Amadi, Karam Devananda Nachingba Myoy Singsu Sarukyaki.
Tha asigi tang tara mangadagi February gi tang tara mapan fauba The Takraw Foundation Thailand na sinduna pangthokadariba sepak takraw training camp da saruk yarunabagi damak Manipur dagi sanaroi mapan amadi official ani sepak takraw federation na khalakre training camp aduda saruk yagadariba sanaroi sing amadi official sing asi tha asigi tang tara mangada Delhi dagi Bangkok ki damak khongsan lagani hairi training camp asibu saruk yagadoriba sanaroi sing amadi officials singi mafamda All Manipur Sepak Takraw Association gi maikei dagi thagatpa phongdokpaga loinana makoina international gi thakta saruk yagadoriba training asina lamdam asigi khak natana India gi oina sepak takraw masana da hena growth leihanduna malem gi thakta sanaroi kaya ama puthokpada achauba thaudang loba ngamlagani hainasu phongdokhi Losilakpada maru iba pau amukahanna. Manipurda census pangthok tringai mamangda mitop sing hana khandok hojabadi yelho furup sing mukhibagi tanja laklagani haina campaign for just and fair delimitation di tanwenna Jitendra Ningombana phongdorakli. Amadi, demographic imbalance in Manipur, its impact and solution haina mingthonba lairik ama phong kibagaloy na himalaya ki damak thawai na pon thapi khrabasing mafamda ikai khumna ba utkre Punja se fawagi oinadi ISCOM na sandok shaba Manipuri news matanga stalojere makata pa pau ki damak ISCOM mobit yang ta dana libiyo